Ngasigi tongan-tonganba phongkiba pausi amadi social media dagi lokhatpa pausingi update pijari ahanbada maruoiba pau Barmagi Rakhine State ki Arakan Army na tongduna lakpa gari ama Rohingya Army singna ambush tawrukpada Arakan Army 35 sire Kuki singna Imphal ukrul lambi thinglebasi lengakna khudakta lephan gadabani haina tangkhul naga longna phongdokre ukrul district ta leiriba Kuki khulsing Kangpokpi district ki manung chalhannaba demand tawkhre Kuki singna tangkhul khunja kunmathoi dagi lahoba mobile amadi gari pithorakadabani haina TNL na phongdokre Khokpumgi Tawlingpung Namkaulong Part 2 da bomb pokhaibada angang ama sire apokpa mapa laikan nari nupi phukibagi NHRC na Delhi Police dagi report pikhalaknaba khangankre Kuki NP Manipur kotu na singbana tharakiba ultimatum khudakta handokadabani haina NPO na khangankre Miyamgi saphaba mafam oidraba leibakla haina laikhidrabagi machanupi na lengaktu wahang hanglakni chingakham malemnganba mihatki mayokta wakat mifam chathakibani lamdam asida nahasingna mangjil thana chatpa ngamnaba honabada lengakki chapchaba phirep lei haina chief minister na phongdokre lengakna umang kannaba hona jarabasu jiribamda illegal oiba mowongda u karbar tawri haina phongdokre Jiribam district manungda lam khopchinduna yumkai chajilibasing ngasi phawbagi manungda lokthokadabani haina DC na order thokre department singda die in harness scheme gi makhada pending case lising manga chamanga humpumapal leiri haina CM na phongdokre LPG amasung petroleum product sing shortage oirakle haina sandorakle pawsing adu tongani haina KFNPD na phongdokre Adomna hojik yengberiba channel asi Kanglai Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hojik pausing amuk sandongna pijari Barmagi Rakhine State ki Arakan Army na tongduna lakpa gari ama Rohingya Army singna ambush tawduna gari aduda tonglakpa Army sing Hatkhre haidi punna gari aduda mioi 13 tonglakpagi manungda Arakan Army 35 sire hinghoba ama adusu phibam Thina Sokpana hingani thajadre haidi Barmagi Mandalay region su military junta na mapungphana longsin kharabat tungda Rohingya amadi military junta ani pullaga militant kaya leptana hatpagi thabak chathari amaromda Barmagi Takawun town gi PDM na control tawraga leiramba mafam su March ki tang 12 2016 military junta na mapung phana loksinba ngamkhrabani Kuki singna Imphal ukrul lambi thingbagi khongjang chansinkre Kuki CSO working committee ukrul kauba loop amana Imphal ukrul lambi thingbagi thabak chathariba asi lengakna khudakta lephangadabani haina tangkhul naga longna demand tawri TNL na thadokpa chirol amada ukrul district amasung Kamjong district anigi mayaida lifeline ama oiriba National Highway 202A da total shutdown kauriba asi chanaba yaroidaba amadi Supreme Court na lambi thingduna ban tawba haibasi fundamental right of freedom of movement personal liberty amadi right to livelihood ki mayoktani haina pikiba wayalbu singnabani lambi asi thingbana district ani asigi miyamgi chathok chasin amadi essential movement sing amadi economic activity da chauna akaiba pire hairi maram asina Imphal ukrul lambi thingbagi thabak chathariba asi lengakna khudakta thingduna lambi asida miyam aki akhang leitana amadi apanba leitana chatpa phanghangadabani lengakna lambi asi ngak senbagi thabakta ahenba security personnel sing thajinduna road opening party team semduna lambi asigi sensitive oiba mafam singda pung kunmari mathok tohongadabani haina taksili masigi sumathakta lambi asibu athingba piriba Kuki CSO working committee ukrulbu unlawful body amani haina lawduna makhoigi mathakta logi oiba action chapchana lawgadabani haina demand tawri amaromda tha asigi 13 da Sangai village da Kuki militant singna ukrul lambi da lakhiba Maruti Alto car amaga Baleno car amaga thatlaga tonglakpa mioi sing phajinduna makhoidagi yawrakpa polam sing mulhauba adubo akanba mongda condemn tawbaga loinana lahauba polam sing khudakta handorakadabani hairi mali lainaba authority singnasu lahaukiba polam sing adu phagatnaba akanba thabak lokhatpiu haina TNL na taksilakli
Kuki Civil Society Organization CSO Working Committee na Ukhrul District manung da leiriba Kuki Khulsing Kangpokpi District ki manung chalangadabani haina demand tawduna matam kaktaba Imphal Ukhrul lambi tingbagi khongjak ngarangdagi changsunba hokre Thawai Kuki Khuldagi Thankhogin Baite amadi Thangboimang Lupkin Koba Mioi ani tha asigi taramathoida sakhangdaba singna phaduna pukhraba matungda hatkhiba thodok aduda chenaba sing phagadabani Ukhrul District da leiriba Kuki Khulsing Kangpokpi District ki manungda chalangadabani haina demand tawduna Imphal Ukhrul lambi gi Sangkai village dagi lambi tingbagi khongjang changsinggebani amaromda lambi thingkhibana Ukhrul district amasung Kamjong district ki Miyam Imphal tamna lakbada khudongchadaba kaya mayoknaraklabadi lengakna akhanaba tawrang oina ngasidagi Imphal Ukhrul amasung Ukhrul Imphal gi ahenba helicopter service amamam numit khudingi lahenba hokre panbe yabadi MLA Laisio Kaising amadi MLA Ram Muibagi Maikaidagi Chief Minister amasung Transport Director da Imphal Ukhrul lambi helicopter service lahenbi naba taksinba laikhrabani mamang tha February haurakpada Ukhrul district ki litanda Kuki amasung Tangkhul community anigi marakta chauna ungkhatnaba thodokta Tangkhul gi yum kaya Kuki khulai paiba singna mai thaba laikhrabani masigi matung tarakpada tha asigi taranithoi da Ukhrul dagi Imphal tamna lakpa gari Tangkhul gi khunja kunmathoi da Sangkai Kuki village Kuki khulai paiba singna phajinduna nongma thambaga loinana yawrakpa polam singsu lahokhibani Ukhrul district ki Thawai Kuki kholdagi Kuki ani sakhangdaba singna phaduna pukhraga tha asigi taranithoi gi ayukta sina phangkraba matungda numit adumaktada Kuki khulai paiba singna Tangkhul khunja sing adu phajinkhibani Naga amadi Kuki gi makha tarakpa pauda haukiba March 13 da Ukhrul district ki Litan police station gi manung chanba Sangkai village da Kuki militant singna Ukhrul dagi Imphal tamna thauram amagi damak saruk yanaba Bolero MN06 LB 1872 amasung Maruti Alto MN01W5227 da tonglakhiba Tangkhul khunja kunmathoi phajilubadagi thodok thokraba matung makoidagi mulhaukiba mobile Kunmathoi amasung gari sing adu khudakta pithorakadabani haina Tangkhul naga longna thadokpa chirolna akanba wafam thamli chirol asigi matung inna thodokaduna maram oiraga yamna nungnangba pokhalle loinana mari leinaba authority singi maikeidagi Kuki militant singna mulhauraba mobile amasung gari sing adu athuba matamda recover tawduna khuchinnarakadabani hairi amaromda Ukhrul district ki Thawai khuldagi Kuki khunja ani sine phangkiba tawdoka mari leinana safe style Kuki CSO working committee Ukhrul na Imphal Ukhrul lambi matam kakdaba total shutdown ki khongjang changsinba leirabani Yamna laibaktiba thodok amada ngarang ayuk pung 9:30 tarakpada None district ki Khopum police station ki manung chanba Taungling pung Namkanglong part 2 da khangogdana pokhairakiba lethot bom amana sumlagi chahi 3:30 ta ngairiba khul asida leiba Kalaingam panmai LS Makurang panmai apokpa Thawangam panmai Mafam adumaktada laikhidabaga loinana mahaki apokpa mapa Thawan Kungam pamai chahi humpu makhong animakta tamthina soktuna Khopum Primary Health Center da first aid piraba matungda makha taba medical treatment taunabagi damak Porompata leiba Jenims Hospital da pukhatuna laikanakre hadi thodok thokomdagi phangba paugi matung inna thodok adu ngarang ayuk pung 9:30 taba matamda mapa macha ani asina Khopum Taungling pung Namkanglong part 2 da leiba makoigi yumgi ingkholgi akoibada hauriba napi sing Phandokpagi thabaksing chathabada pokhaidaba lethot bom amada napi sengmada sizinaba yotpakna thenglubada lethot bom adu khangogdana pokhairakpadagi angang adu mafam adu maktada sikhi aduga 13 suba Asang Rifles F koi dagi rescue tawraba matungda laikhidraba angang adugi apokpa mapa Gainge sai pau panmai khuu makhagi khongsing bom machetna panduna sathina soktuna kakpa yabagi pibamda leiri hari soklaba Gaikhang Jokpai panmai Khopum Primary Health Center da pukhatuna first aid piraba matungda makataba medical treatment gidamak Jenims Hospital da refer tawkhibani aduga mahaki chahi nauribi laikhidraba machanupasu Jenims ki mokta postmortem gidamak pukhatkre hairi South Delhi da nupa macha kharana nupi macha amabu phukibagi matangda mapung phaba report pikhalaknaba National Human Rights Commission na Delhi Police ki Commissioner da notice thakre March Nepal da South Delhi gi Maldia Nagar da thokiba thodok adugi matangda media report ta sumoto case lokhatpaga loinana NSRC na thodok adugi achumba langa langjin puthoknaba mapung phaba report ama pikhalakadabani haina Delhi Police ki Commissioner amada phongdokhi nupi amana mamanabaga park ta leiringaida nupa
nupa macha kharana fajadaba amasung kanglup naiba wahi wata sizinaduna langnarakhi nupi aduna adugumba kanglup naiba wahi wata sizinadana khanghalubadagi nupa macha sing aduna phurakhibani hairi thodok adugi matangda Delhi Police ki Commissioner na mapung phaba report ama anigi numit nini gi manungda pirakadabani haina commission na khanganki report aduda thodok aduga mari leinana chathariba investigation gi status report amadi victim adugi hojik oiriba hakchanggi phibamga mari leinaba wafam singsu yahol hairi malemgi mafam sinba thungna International Women's Day gi thoram pangthoknariba March Nipalda Manipur gi nupi ama tamthina phukibagi thodok adu taraina lopam thokte nupi oibi singda ahenba matik mayai pinaba maikei kayadagi launnaringai gi chairak asida asigumba thodok ama thoklakhiba haibasi laibak thibani matung tarakpada asigumba makhalgi thodok sing thoktanaba law enforcing agency singna matik chaba section thorang lokhatpagi tangai phadaba lei haina commission na phongdokhi Haukiba numit nini humnigi mamangda thokiba pamdaba thodok singda Kuki gi miyoi ani lekhidabagi matangda Kuki NP Manipur kotu na chingba singna NSCNIM da mityeng thamlaga pung nifu nipal gi ultimatum pirakbabu Naga People's Organization NPO na akanba mawongda yaningdaba phongdorakli NPO Senapati gi cherol amada karamba saki sabon leiduna Tangkhul community natraga NSCNIM da atamnana mityeng thamlaga ultimatum piribano sakhangdaba singna Kuki gi naha ani halambagi thodok asi NPO Senapati na hakchinna lawbaga loinana nungaitaba phongdokli hingsa gi thawongna hojik oiriba phibam asi hena lusinhanba natana karisu kanaba purakloi mamang thakta thokiba thodok singda Naga community na khongpham handokpaga loinana pungning phatharamdrabadi hena pamdaba thodok sing thoklamba yai ireng Naga village da Kuki militant singna sathakiba thong aduda Naga singna pungning phatharaga leikhi lururam khulda mi leinaba yumai thakiba asina singma sing asida Kuki civil society organization singna thodang khangna mang thaduna thoraktuna thabak tawkhide masiga loinana Kuki NP Manipur kotu na singmana tharakiba ultimatum asi khudakta handokadabani hairi Kakcheng Police Station gi manung chanba Kairak amadi Tezpur ani gi phaunaba lambida ngarang numidang wairam pung 6 makhai rom tarakpada masak khangdaba miyoi anina Tezpur awang lekai dagi contractor oiba chingakham malemnganba chahi 58 koba miyoi ama nongmaina kaptuna halambagi mayokta maikei adomgi miyamna wakat mifam phamkhre wakat mifam aduda saruk yakhibi leikhidraba malemnganbagi machanupina miyamgi safaba mafam ama oidraba lebakla haina Manipur lengakta hanglakhre mahangna hai mahaki leikhidraba apokpaga ningai changdanakhiba lei haibagi I pausu amata khanghaudre kanagumbana punsi tensinna I haibasu takide maram aduna wathok asida kana chenabage haiba aikhoina khangdre mahaki apokpa hatkibadu ngaihak saunabagi nongmaina kaptuna halamba nate hatlage yauna halambani haukiba numit nini humni asigi mahaki apokpa Imphal da thabak chatli aduga numidang pung 8 makhai aduwaida hek halai ngarangdi mahak khara nganna halakhi halakpagi lambi yum yoromdaida kanagumba kharana mahakpu ngairaga gari namduna khamhallaga matungda nongmaina kaptuna halambani mahana makatana haiki miyatpa sing adugi thamoida minungsi haibadu machet ama phawba leitrabara makoibu macha masu mama mapa ama phawba leitaba kangbura ibung ipwa sing mapi mapa oiriba lengakna miyoi sing mihatpa miyoi sing puthokpiu aduga chapchaba chairak phanganbiu mihatpa puthoktriba phawba ipagi asiba hakchang lawkhiroi haina phongdokhi lamdam asigi naha singna mangjil thana chatpa ngamnaba honabada lebaki chapchaba phirep lei haina handak chahi asigi oina New Delhi gi Karta Bhaya Park ta pangthokiba lebak asigi Republic Parade ta saruk yaruba Manipur gi NCC cadet sing DM College campus ta leiriba NCC group headquarter Imphal da taramna okpugi thoramda Chief Minister Waikem Chana phongdokre mahana makhata na hai ngasigi thoram asigi state asigi mapung oina maru oina yamna chawthok chaningai oiba amani handak chahi gi oina New Delhi gi Karta Bhaya Park ta pangthokiba lebak asigi Republic Day Parade amadi NCC na Prime Minister rally da Manipur gi NCC cadet singna masak thokna saruk yakhiba adu chingthaningai ni masina Manipur khudingmakta harauba amasung chawthokjaba ama pokalle naha singasi anoba Manipur amagi architect singni naha sing chawkhatnaba amadi mangjil thana chatpa ngamnabagi phirep lengakna chap chaba logani haina phongdokhi state asigi tunglam chat sangatnabagi hiramda NCC group headquarter Imphal na lawriba thodang thagatningai ni haina phongdokhi
State asida hojik leiriba lengak asina umang kannaba honabada achauba wathok kaya mayoknaduna amadi thengnaduna ngasi fawba lakli maruoina umangi u wasing yanduna business ki lamda honarakbagi Supreme Court fawba umang kannaba akanba yathang pikrabasu Manipur gi nongsup thongni hainariba jiribam lamdam asidadi illegal oiba mawongda umangdagi puthokpa u kaya karbar tawduna sel kaya tali jiribam district ki lamkhai hairagasu khangnaba Karangagi mafam asida Muhammad Ali Thohiri Ali kawa miyoi asida sawmill masa ama thamduna phongna illegal oiba mawongda ugi karbar tawriba asi mari leinaba singnasu yanaba mawongda sawgatli haibagi pau leiri maramaduna mari leinaba singna hiram asigi matangda midyeng changhouba chumgani amaromda unofficial oiba source amana Jiribam district ka yumthangnariba maru oina das number hairiba forest area Asom Samuyau na u kaktuna barak turel lana putoraktuna Assam state ta chauna karbar tawbagi pausu leiri hairi Jiribam district asida sarkar amasung public place singda lam ain kaina khopchinduna yumkai chajilibasing ngasi February 15 gi nungthilpung 3 phawbagi manungda masana lauthoknaba deputy commissioner Jiribamna official oiba order ama thokre district asigi DC Krishna Kumar na thokiba order adugi matung inna district administration na Jiribam town gi mafam singda leiriba government ki lam singda lanai miyoi singna yumkai dukan amadi sambal khajilakpana singba thabak sing leptana sataragliba asi kopna yengsinduna Jiribam district ki town area singda sarkar amasung public place singda lam khopchilakpa asina maram oiraga miyamda khudong chadaba traffic movement da akaiba piba amadi miyamda khudong thiningai oiba thodok kaya thokali maram asina district asigi DC na Manipur Public Premises Eviction of Unauthorized Equipment Act 1984 gi makhada district asida ain kaina lam khopchinduna yumkai chajilliba pochai paisiliba amasung chamban khajilliba sing asi piriba matam asida masana sidokadabani natrabadi logi matung inna penal phangba yai amadi khudaktagi sidokpa hauragani haina order asina phongdokli State asigi oina department singda die in harness scheme gi makhada pending case puna 5,564 leiri haina finance ki portfolio su pairiba chief minister yumnam khemchan singna house ta thangre wapamasi minister na ngarang assembly ki question hour manungda khangabo AC ki MLA Okram Suraj Kumar singna hanglakiba wahangi pakhum oina phongdokhibani chief minister na makhata no hai scheme asigi makhada department singna reserve tawduna hangduna leiriba post singi masing asi punna 1,400 ni haina su phongdokhi Numit kharani asida social media singda Manipur state ki oina LPG amasung petroleum product sing shortage oirakle haina sandokhiba pausing adu tongani Manipur state ki oina LPG amasung petroleum product sing hojik marang kaina leiri haina Directorate of Consumer Affairs and Food and Public Distribution Manipur na miyamda sengdorakli Directorate asina thadokpa press release amagi matung inna social media user amasung propagandalist kharana Manipur gi state ki oina LPG amasung petroleum product sing marang kasi lagtre haina social media da thagatuna miyamda aranba pauk sandokpa thengnare asigumba yumpham yaudaba pauk sing asina miyam amasung consumer singda mipaiba pokhalli department asigi matung inna Imphal da leiba Indian Oil Corporation Limited ki matung innadi Manipur state ki oina hojik phawbagi di LPG amasung petroleum product marang kaina leiri haina phongdokre IOCL gi state asigi oina LPG yenthokpada khudongchadaba khara leiriba asi all India level gi oina delivery authentication code system da technical issues sing leibadagi ni adubu problem asi solve tawre LPG stock marang kaina leitabaga mari leinade hairi Hojik Manipur da oiriba tangdu leitadaba phibam asida mathang tha April dagi census pangthoknaba sem sariba asi achumba oiroi haina Manipur Peace and Integrity Mapi Council na phongdorakli Mapi Council gi General Secretary na thadokpa cherol amagi matung ina kumja lising ani kulumdoi me ahum dagi state asida thokliba irang asina maram oiraga mitop sing changchinduna leiramba yai haibasi miyam gi thajabani state asida mahausa gi tangdu leitaba phibam hanjilaktriba haibasi hojik pangthokliba state assembly mifamda MLA amadi minister sing Hatkhre nana saruk yabak ngamdaba asina mayek sengna takli
Masigisu mathakta lanjenaribasing macha machagi mayumda hanjinba ngamdana leibagi mathakta state asigi national highway singda ningtamna chathok chasin yadri masi pumnamak lengak pairibasingna kupna nainaraga amadi apunbagi oina mangjagadaba kaya adu yenglaga census asi matam kharagi oina yaithoktuna NRC natraga masiga manaba kanglot ama chana handuna mitopsing hanna khandokpiyu madugi matungda census pangthokpana achumba oigani hairi Makha tarakpa pauda Baghdadta leiba US Embassy da missile kapsinkhre Guard Island da landakhre Iraqi konung Baghdadta leiba US Embassy da missile kapsinkhre Iraqi security official amana Al Jazeera da phongdokkibagi matung inna attack aduda maru oiba air defense system ama amang ata thokle hari US Embassy manungda leiba helipad amasu amang ata thonkre Embassy manungda leiba green zone da missile adu pokhai khibaga loinana building gi saruk khara amang ata thokan khrabasu asi anagi matangdadi wafam amata hojik phawbagi phongdokpa leitri Ayatollah Ali Khamenei leikidraba tungda Iran na yumlo nariba lebak singda US ka mari leinaba mafam singda makhal kaya gi attack chatharakpa aurakibani amaromda US military na Iran gi kha nongchup thangbada leiba Ark Island da akanba mongda landakre US na Israel ga khuchamnaduna Iran da landabada hojik haukiba dagi hojik phawbada sikiba mioi Lising ama chamri yangthai sukre langi saitheng nanglaba mioi kaya mayum makai lehen kidre UN Refugee Agency gi matung inna hojik phawbada mioi lakh 32 rom lanjena halle hairi Mas tarama pal sajibu chairauba amasung nongma panbagi pungpham sing miyamda khanghalakli Handak chahigi oina chairauba numit Mars taramapal asi lamtagi thasu amasung sajibu nongma panba animak tasilli numit asigi ayuk pung tarukki matungdagi di thauram pangthokpa yare haibadi ayuki pung mangada numit thokle numit thokraba matung minute 30 phawbadi thasu thasigi pungpham leigani masi phawbadi laitingi thabak thoram hauba yadri numit asigi ayuk pung taruk phawbadi thasu thasigi pungpham changi masigi matung tarakpadadi nongma panba haure chairaubagi laitingi thabak tawbada akaiba ama phawba leitre singnaba yaudana chairaubagi thoram pangthokpiyu hairakli Makha tarakpa aroiba pauda thengkhogin amasung thangboimang hatpada chenabasing sibagi chairak pigadabani haina working committee na phongdokre Kamjong district ki Thawai Kuki village dagi mioi ani sakhangdabasingna tha asigi 13 da phaduna pukraba matungda tamthina halambagi thogdokpu Kuki CSO working committee na akanba mongda yaningdaba phongdoktuna tongan ba khongjang sangsin khibagi saruk ama oina mioi ani adu Litan police station ki manung chanba Mapithel chingsang gi pareng chingkhongda nongmaina kaplaba matungda halam khibani Thawai Kuki kholdagi thengkhogin baiti chahi nipuni thoi amasung Chamkai Kuki village dagi Thangbong mang khongsai sei kunsa manga mihata chenabasing sibagi chairak pigadabani haina phongdoki pawasigi matung inna laikhidraba mioi ani adu mamit amasung makut punsinduna tamthina ot nairaba matungda halamkhibani Thawai Kuki khul amadi Sangkai village dagi khunja singal loinana border security force ki personnel singa singi saruk singda thiba humbagi thabak chathabada tha asigi 12 gi ayuk pung 9 rom tabada sakhangdaba singna phakiba mioi ani asi sina phangkhibani sakhangdaba singna makoi ani phaduna pukhrabasu mari leinaba district authority amadi security force na thinaba honabagi mahuta thausadana leithokhi hainasu Kuki CSO working committee asina nungnangba phongdorakli